Kariginoba nangna nasamak nusibada hanjan hanjan maitire khangna khangna nusi lambiduda hanjan hanjan chanabo honaridubo nangna sana khangjadro kari maramgidamak nangbu hundokpirmmi haibado phagi tawbanidi myam ngahang noksedana phare myam asina si ojagrasinu sum khalaga yengo nangnaga future da hayengwai nasana su wadanabagi-damakta hojiktagi howna lamthung tungjanba sel tanaba honaribado thado ipa ipuna aigi-damakta kem thambiramde khalaga nangna honarakpado adamana ipa ipusingna aigi-damakta kem thambiramde asumna khale hairaga nasu nasajingdo maraina honajarak aidi chap yungna khalle aigi damakta ipa ipuna kem thambiramde aduna isa isugi jumoina maraina honajare hairaga nungaijarangnabu honajarakani asumnaga amuksu khalida aina popa isa isubu kayam phadoino haibado nangsu nasanaga khalaga yengo nangna popa nasadubu kayam phadoino haibado phare myam asisu asi ojakarsan matam amada akoigi imungdi laire ina khunde nakoigi yengnabada thak yamna khenai asumnaga haiba wahise matam amada nupi oibesingna nupa oibesingi mafamda yamna hainarami adum oina ma hojiki matam asidadi nupa oibesingna nupi oibesingi mafamda oina hainar ai phawda tara kulak sure asumnaga hairaga khara nusibirakadra khalubani adum hundokpirmmi noi saidaga nangna nang atopa nupa koinaba mali asumnaga hairaga mari yenaba matamda kapaktragadi phai kariguma makoina kaplaklaba o soidre 100 ni atopa nupa koirabani sigi experiment se aina haiba nate aigi manaba nupina hundokpiramba ahum mari leye makoi ahum mari na yam tatan haiba wahai amani phare myam ngasigi video asi matanga sadelo selage ngasigi kainarsi